Lisingani kulhumdoi gi March tha faubagi manungda Jenimsta sagadiba cancer hospital sangana bahotnari haina Chief Minister Nongthombam Birena phongdokre. Sakhangdaba gari amana lambi de chatpa miyoi ahum Imphal gi Khurai Chaithabi Saibo Hospital manakta thomlambadagi mafam adumakta da laikhidaba thaudok aduda chenaba driver phare. Imphal Jiribam Road ki Barak River mathakta leiba Tausam Subdivision ki khwaidagi maru oiba Namtiram Bailey Bridge ki saruk khara tekpadagi gari chathok chasin tawbi yakidre. Inner line permit ILP yaudana chahi mapan Manipur da yum pandana lotuna leiramba Telangana da state ki miyoi ama police na fagat khre. More Battalion Assam Rifles na lupa crore ahum dasmik mapanrom gi oigadaba sapon case ni puhumdoi da haptana puramba amadi state asidasu mai pakna 5G gi service fanghanaba makhal kaya gi initiative laukhatle Imphal da athu matamda 5G gi service fanghanaba hotnari haina Chief Minister Nongthombam Birena phongdokre. IS News meeting tabiri bapum namukpu ahan magtada Monica Mayengbam na taram no okchari COVID-19 dagi ngakthoknaba khuttoina hambiu hand sanitizer sizanabiu mask upiu fit taruki distance thambiu yarbi makai vaccine dose na kapthokpiu check-in ba haibesina pum namak yafabani hawjik pau sandok na pisari Lisingani kulhumdoi gi March tha faubagi manungda Jenimsta sagatliba cancer hospital sangana na bahotnari haina Chief Minister Nongthombam Birena phongdorakli wafam asi CM Birena ngasi Jawaharlal Nehru Institute of Medical Sciences Jenims ki Gens Hospital number 3 sangabagi thoramda phongdorakibani CM na makhatana Jenims pu national gi thakta aphaba institute amadi hospital ohennaba lepa leitana hotnatuna lakli Jenims ta ICU masing yamdana leiram khiba adu haujikti ICU masing hengat hale oxygen gi award palembadagi chama yankhaida hengat khiba asina Gens hostel sabani haina phongdoki. Not only infrastructure katanatna koi skill doctors singi capability adu shu koi ulak pangame cancer hospital mas famun go sanga do ni almost kan saraga lo sele it's very important ni girls singi lege da sanga kare koi na honor just at least yamgi awang batha ki level ngam draba da national level da compete to boya ba du hospital ma oina no hona jabni du huji bhaugi leiri ba sidai da koi I'm really impressed ai dum performance doctor hospital malam mani nalam mani amot pu uram maroi garbage ma Pairamba Column Neurogi 24/7 Hanganaba Tonganaba operation Tonganaba Mukta Madugi equipments Kagele with the 10 crore Mukitra. The main part of Dr. Anigumon the Kali. I don't know, DPC Tokre Zagazaka, what part do Yangi, Amukta, the Amada Loina Kagile, financial state government of Pura Bondo Bunina. The Ayam Bushi is a free Atanido. I don't know Hida Kani Kandi Amakanga free Atanina Madugi, Tono Hona, but the Katanga Koida, Russian card electability. Adubu, Am Tangai for the Bushing Neurogi, Atopa. Kidney transplant even liver in process. Chief Minister Nongthombam Birena neurology surgery pung kunmari leptana chathabayanaba award pa doctor launaba amadi khuchu khulai sing lainaba thaurang tauri haina su phongdoraki selgi awaba leiba maramna ana Jenims ki award pa kaya mentionan ba honabada awaba mayoknei adum oinamak mathau tapasing matam gi oina mentionan ba kan honari loinana tongan ba department sing gi ward di doctor sing su launa ba khanari haina Chief Minister na makhata na phongdoki November kunmathoi dagi haugatawriba Manipur Sangai Festival gi haujik semgat sagatliba asiga mari leinana Chief Minister Nongthombam Birena Sangai Festival Organizing Committee ga mifam pangthoktuna khananina khire CM gi Secretariat ta pangthokiba mifam atuda haujik fawada semgat sagat khraba singi matangda review tawki Manipur gi mapandagi festival asibu yawba lakadawriba miyam gi damak amadi lamdam asigi miyam da top mahau ama festival asida state lengak na pina bahot Nari.
North East Olympic Games listing ani kunithoida saruk yarugadoriba Manipur gi sanaroi singi mafamda Chief Minister Nongthomam Birena yaifa paujel pirakli sanaroi sing asina lamdam asigi mingjet purakpa ngamnaba miyamna sanaroi sing asigi pukning thogat piu haina CM na Manipur miyamda appeal tarakli Yamna laibak thiba thaudok amada haukiba laipak pokpa numit ki numidang pung tara makhairom tabada sakhangdaba gari amana lambi da chatpa mioi ahum Imphal gi khurai jaithabi Saibo Hospital manakta thomlambadagi mafam adumakta da laikidaba aduda chenaba driver fare hairi maha ukrul gi tuinemdagi S sopai chahi kuntrataret apokpa WS ningwon kawi hairi maha Imphal gi new chekonda gari driver oina leibani hairi Jenims Miren Sangda Lairiba Asiba Hakchang Ahum Emung Manungna Lauragani Haidi Panba Yabadi Laikedraba Mue Ahumadudi Porompat Police ki Manung Janna Kurai Nandebam Laikai Jaitabi Lairektagi Khadibam Nauba Maite Jahi Kuntranithoi Apokpa KH Limba Maite KSH Suraj Jahi Kuntaruk Apokpa KSH Sana Amasung Konsam Ingocha Maite Jahi Nifumanga Apokpa Laikhidraba El Ibo Tombini Ukrul Romdagi Lakpa Gadi Aduna Makoi Ahum Thomlam Kibani Mafam Adudagi Nan Toktuna Chain Kraba Driver Du Lambi Ginaki Taleba CCTV camera footage Tagi Tata Telcolin registration number UP32DN 2031 ni haiba khangbangam kibani thaudok adugi matung gari adu masak khangdanaba S sopaina ayang pali de leiba workshop amada sidoktuna leiramba police na thengnabadagi fagat pangam kibani mi ahum legidabdugi matanga social standard club ta mayam khanari hoji masadu laurani haire aduga driver du su fare new second leibani hai senapti de laga DI du fare hai Imphal Jiribam Road National Highway 37 gi Barak River mathakta leiba Tausem subdivision gi khwaidagi maru oiba Namtiram Bailey Bridge ki saruk khara ngarang tekpadagi gari chathok chasin tawba yakhidre lamdam adongi khunja singna mari leinaba loisangda hairiba thong asi athuma matamda semjinbina batak silakle nongmada changdaba yadraba potlam sing pusilakpada hairiba thong asi sizinaba maramna midyeng changbinaba appeal tawrakle nakalamaromda village authority na thong asi semjindri phawba miyamna chathok chasin tawdanaba appeal tawrakle Inner line permit ILP yaudana chahi mapan Manipur da lotuna leiramba Telangana dagi mioi ama police na fagat khre mathau taba thabak paikhatuna maramda hanhalagani hari mioi adugi maming Rihan Khan MD chahi nifumanga apok palai khidraba Abdullah loinana atopa manung hanjina leiba yauna village Janipan Kuntrahumdoi amasu hariba projects asigi manung jalhannaba honari Mahakna Makata Aduna CSC Special Purpose Vehicle Galonana State Asigi IT Department na CSC Lising Amagi Mathakta Yengsili Connectivity ki lamda hena kumang chawshinaba Mamang Thada Prime Minister Narendra Modi na India da 5G service haudoki bagalonana State Asida su Mai Pakna 5G ki service fanghannaba Makhal Kayagi initiative lawkhatle Imphal da athumatam da 5G ki service fanghannaba hotna bagalonana Mathang chahigi December fawda state asigi block amadi subdivision singda 5G ki khudong chaba fanghannaba pandam thamli haiki World is changing so fast. IT की जुग ने हो चुकी है। मतलब हमारे कई हरे में industrial era हरे में now information era है। Industrial era तक now we are coming to the information era है। Information era से दा कोई we have to catch it up। कोई मशीन का पुनः इरोई दिया रोई पुनः सत्य बिया रोई अदुगी सत्य बुई दमकता कोई export हुई बदरकार ले खंग बदरकार ले 5G दिला आने who will use it 5G is coming who will use it in our state पापांदगी से न बको उधर लोइना सिकी पोसिमा कोई guardians parents university college नहीं में हमसे मशीन खना निंगे नहीं ना निंगे माइवन करा concept करा vision करा sense तो निंगे Poiropat ki lau uba yadana mangli bulafam sing asigi compensation IFCD na pigadawani haina Poiropat Local Farmer Development Cooperative Society Limited andro kendra na phongdorakli Haujik IFCD Water Resource Department na ising piba yaba laufam singi manungda lau pari yangkai muk phau sat pangamdana lau loktre phau pari kharana lau uba ngamdana leiri
lau uba yadana leiri lau pari taramukna phibam kaina satle oirakliba phibam asi IFCD na thokhanbani hairiba laufam sing asigi compensation IFCD na pidaba tarabadi laumi singna makhal makha kayagi khongjang jangsilagani hairi loinana thobal thongdagi andro sampat fauraga lakadaba ising pinaba haiduna kumja lisingani tarama panda canal thonba lojuna ising thaba yarani haiduna culvert kaya sariba asi amuk kahanna mari lenaba singna yengsinbiyu haina fongdoragli athubu matamda manipur laingakna mityeng changbiyu haina pukning chingsilagli 2019 da Kenyan ji thon ba loire haidana department na ai isada takpiram ba lei kumsi asi aikoi gi law lok pa yaga da ba si IFCD department na ising tharak tabadagi phau lok pa yadramina IFCD department na masi kheti puron pibi na ba thorang tabiyu kariyumba IFCD department na sigi kheti puron ji pibi draba aikoi gi farmer mayam na changjhalakpa mayokta IFCD department na yabiyu aikoi gi haujuk lairiba Honorable Chief Minister aikoi Sar Birena aikoi asigumba farmer na wana lairiba se amutang miyeng changbiyu haidana aikoi farmer gi site gi noluksabaga loinana aikoi na haijeri Anti-Corruption Foundation of India gi State President oina khalakle hariba self-styled State President Kairang Mayai Laikai dagi Mansoor Alambu National Vigilance Commission na Sengdoraklaba matungda Imphal East District Police na ngarang numidang wairam pung mga makai taba matamda FIR panduna fagatkre panba yabadi Mansoor Alam na masamathanda thokchakiba appointment letter duda namthaki wahai kaya simjinaduna asengba malhankibani Maitai Pangal Singi Fangpam Thokpa Hak Mat Naba Hotnabikanu Haina All Manipur Muslim Organizations Coordinating Committee Amokok gi Secretary General Wahidur Rahman na Fangdokre ngasi Imphal gi hata da leiba Amokok ki office ta pangthokiba paw mi famamada wafamasi mahak na Fangdokibani Wahidur Rahman na makhata aduna OCE lisingani kunma thoyamade lisingani kunithoi gi Jenims ki auditorium da pangthokiba BDS amade MBBS ki NIT da eligibility mark fangkraba singi counseling tawbada miyoi kuntrani thoi OBC da khalakibagi manungda Jenims ta miyoi taramai RIMS ta miyoi manga Churachandpur Medical College ta miyoi mapan amade Siza da miyoi manga yarokibani RIMS ki miyoi manga adu unreserved ta miyoi ahum amade OBC Maitai Pangal da miyoi ani oiki OBC Maitai Pangal gi miyoi ani da amade Maitai Pangal nattaba Muslim ama oina hapchilamba asi yaningde mari lenabana mityeng changbiyu amade masigi matangda ain gi oiba khongthang laukalagani haiki Aigi chado Maitai Pangal ki khudong chaba logani haibagi mawongda Maitai Pangal ki OBC certificate ama paishalaga logramba se asine ba yam laiba thiri maramadana OBC certificate issue tawramiba mari lainaba punamak maram chana thigat biduna no bi oiba phamthopa chairak pibiyo kanagumba Manipur da laiba community amatana amadi individual amatana Maitai Pangal singyoba sigum laba yamna tangna phangba yamna maru oi haina khanjariba sigum laba OBC MP ki khudong chaba se lauge khanbiganu kanagumba na lauba thena birabasu All Manipur Muslim Organizations Coordinating Committee amadi masiga chanminariba constituent organizations singda matam chana paw pibiduna khanghan birao makhoi ki mathakta paikhapham thopa matik chaba thabuksing paikhatuna laingakka to mateng loduna khoi chanminarani hai Sangai Festival gi mangoina na lamdam asida festival asbu yauba lakadori ba miyoi sing asoi angam yahondanaba Imphal West District Police na ngasi su yumthong khoding changduna thi bahumbagi thabak chathakre tera sadokpamda ayuki pung 3:39 dagi nipan fawba yumthong khoding changduna mi masak khangdokpagi thabak chathaki yum marfuma thoigi miyoi chamakun masak khangdokpa amadi bail out oiramki afa apundi yaukhide Fesokna lenga ki school sing yengsin bagi thabak makha chatharak poina ngasi mahairoi lup asiki kangbu amana Lilong Higher Secondary School amadi Lilong Higher Secondary Madrasa ani yengsin ki haina mahairoi lup asiki publicity secretary na thokpa chirol amana hairi yengsin khongchara da Lilong Higher Secondary School gi oina oja watpana mahairoi singna class mapung fana tamba ngamdabagi mami tahori
non teaching staff leitabana maram oiraga school asigi oja singna office ki che chang suhauri school asigi oja singna sel khaigatnaraga chowkidar ama thabak piba thengnarakhibaga loinana library matek chana leitabana mahairoi singna masigi khudong chaba phanghaudri Lilong Higher Secondary Madrasa gi oinasu library matek chana leitaba classroom gi awat pakaya thengnarakhi haina chirol aduna makatana phongdorakli Chatliba thasigi maridagi ngasi fawba hapta ama chupna chatharakpa food processing training program ngasi Sega Road Khwairakpam Laikai gi community hall da loishin khre training program asi Kaisamthong Kendra gi MLA Nisikant Singh Sapam gi media makhada team Nisikant amadi Manipur Lainga ki Commerce and Industry Department ga kutsamnaduna pangthokibani loishin bagi thoramadada MLA Nisikant Singh Sapam na team Nisikant amadi Commerce and Industry Department anina kutsamnaduna asigumba training program pangthokpada nungaiba phongdok padanatana training asida sarugyariba kendra asigi training singda department asigi khang hairaba singna food processing gi maramda takpi tambiriba sing asi yumda hanleba matungda thabak oina onthokuna tungi senthok lambi leina ba hotnabiu haiki tungda training singda MLA na certificate su yenthoki training manungda training singna sem sakiba hai mahi achar chicken singju na chingba sing adu MLA Nisikan Sapam amadi department ge makok thongba singdasu yenghanki Farzol district ki manung chanalaiba Parbung town da Tipaimuk Assembly constituency ki MLA Ngursanglur Sanatena ngasi India Post branch office ama hangdokre anauna post office hangdokpa ki thoramda SDO Farzol Churachandpur postal subdivision ki inspector Forest Department ki officer Singh amadi atopa department ki official staff kaya marum ni sarugya ki Kangpokpi district ki DC Kengu Zuringlana ngasi district asigi DLO Singaloina DC office ta leiba conference hall da mifam ama pangthokre hariba mifam adu da maruoina Manipur Lainga ki tongan ba department singda thabak tawriba singda piriba quarter gi hojik oriba phibam gi matangda khana khibaka loinana quarter lauriba office singi mari leinaba che chang pikhalaknaba DLO singda DC na khangan ki mifam aduna Lainga ki lamda niyom lana lam khopchin lakpagi matangda su khananena ki district asida paikhatliba scheme amadi project sing implement tawbada kumang chawshinaba DLO singna department singa punna thabak tawnaba khangan ki panba yabadi mamangda su district disaster management authority DDMA ga hariba conference hall asida mifam pangthoktuna covid laichatna maram oraga laikhidraba singi ngamthangda leiba singda selgi mating pina bagi matangda khanakiba laikhrabani Union Ministry of Information and Broadcasting ge media makhada Central Bureau of Communication Field Office Chandel Nasindana Integrated Communication and Outreach Program ICPO pangthok pagaloidina Akam and 8 year seva Shushasan and Garib Kalyan Miyamga Wakal Taminabagi Thoram ama Chandel District ke Laisokching village tangasi pangthokre Thoramada CBC ge head amadi DTK Imphal gi regional news unit ki assistant director news su oiriba Dr. Aribam Ibomcha Sharma Laisokching village ki chief M Kansan Tarau district information officer Chandel Joseph Longjamna sarugyaki India से मालयालम की पृथ्वी के लेगा सिंगल और सेल्फ इनिशिएटिव का इकोनॉमिक वार्ड ये फिफ्थ पोजीशन में मंगला सुबह है कोई पाबंदी मंगला सुबह से ये अहम सुबह का अहम सुबह तो क्या कोई अथवा ये मंगला पसी पसी पाबंदी हम लोग बने तो अदर रिमेनिंग 25 years है और ये कमिंग 25 years दा अभी when Miyam amasung Assam Rifles ani gi marakta aphaba mari thamnabagi pandamda AR gi Captain Dhruv na Paurabi khulda leidiba maira paibi club sing amasung khul committee gi thau puba singa ngasi Paurabi lining thau puthiba community hall da unakhre sawung bungda leiba Ford AR da leiba Captain Dhruv na tilliba miyam ga harau tayamna pukmen paminaki Haukiba pung kunmari da India da nauna miyoi lising amanga tarataruk COVID positive oire lekidaba mi ki masing na ahumni fagalabagi chang cha da marfudra nipan 10.9 oire
Apunba confirm case na koti mari lakh nifu taruk lising humpu humdoi chamapan humpu nipan yaukre. Active case na lising tara humdoi chama marfutaret ni. Laina asna maram orega laikidaba migi masing na lakh mga lising kuntra chamanga tara marini. Laina astagi naab haduna discharge tawkiba migi masing na koti mari lakh nifu mathoi lising kun chani humfutaret ni. Laina astagi ngakthok na vaccine kapthokiba apun migi masing na koti chani tara mapan lakh humdra taruk henkre. Malemgi oina COVID lachet na khwaidigi hena sokalab laibak singi manungda USA na ahanba, India na ani suba amadi France na ahom suba dalayri. Awang nangpok state singi oina Assam na ahanba, Mizoram na ani suba amadi Manipur na ahom suba dalayri. Longmai Baptist Church none na jahi humdra mga mapung farak pagaloy na hayeng fauba chathagadaba Platinum Jubilee thoram ngasi none District Headquarters ki Longmai Part 1 Playground da haudokre. Thoram adu Rongmai Baptist Churches Council RBCC ki General Secretary Mansi Gangmai na Jubilee gi monolith maikum hangdoktuna haudokhi loinana Jubilee gi souvenir amasu RBCC ki First Executive Secretary L Pamai na pongki. Thoram nga mari lenana yelho masana gwapi kazapmai amadi thauri jingnabagi thoram Jubilee Hall da pangthokhi. District Legal Services Authority Tamenglong na sinanangasi nong magioiba legal awareness program ama Tamenglong gi Christian Grammar School Thingkham Square da pangthokre. National Legal Services Authority gi makhada Manipur State Legal Services Authority na sponsor tawduna Empowerment of Citizens through Legal Awareness and Outreach a Pan India campaign gi sarukam oina pangthokiba thoram aduda Dr. Laishram Rina Devi Secretary District Legal Services Authority Tamenglong H Panmai Principal Christian Grammar School Advocate Daniel P Kamswan School asagi teaching amadi non-teaching staff mahiroi sing amadi legal aid clinic Tamenglong gi paralegal volunteers singna sarugyaki ngasigi thoramadada wa ngangloi oina sarugyaki ba Advocate Daniel P Kamswana prohibition of child marriage ki matangda sugay na wa ngangki loinana legal awareness sandokna ba information education and communication IEC gi macha kaya su ngasigi thoram aduga marilena na yen thokki. November Taramarida Imphal gi GM Hall da pangthokadaba Mapan Suba State Level Song Competition lisingani kunithoi gi asigi Lysol isai changdamnabagi preliminary round da lamdamasigi naha saisakpi yangkai marina saruk yaduna atoi ahen tanaragani Artists Training Cum Educational Research Center Eterek Imphal na senduna pangthokadoriba changdamnaba asigi first round dagi saisakpak kun khangatlaga matungda December Marida pangthokadaba mega finale da atoi ahen tanagani lamdamasigi saireng batara taret ki isai mayekta atoi ahen tanagadoriba mapan suba isai changdamnaba thoramasida isai nongmai bu pamjaba singna saruk yabiyu haina Aterek na pauzarakli Haujik pawgimrak thatna atem break amatang laminase Lakliban November gitang taraga humdoi nomaizing Numit asida Mitsnagi Mot 2022 GM Hall da pangthok charagani. Employing the youth, transforming for a sustainable future. Haiba timda pangthok chagadoriba event asida. Wangangloy oina saruk yabi gadoriba singdi L Niranjan Singh, Director JCRE Skill Solutions, Professor CH Ibohal Maitai, former Director Manipur Institute of Management Studies, Dr. Dhanabir Laishram, Social Scientist, Grace Jazo, Education Rights Activist and Journalist, amasung Victoria Yenkhom, Manipur Police Service ni. Namdam masida lariba mahiroi nahap pumnamak na thoram masida saruk yabi nasi. Saruk yabi ningba singna chaisu.in da changbidune registration tawbiyu amadi hen akupa marol gi damal www.mitsnahouse.com da changbidune. Tabaki Darkas Kojari, District Vice Kyoina, Nationalized Bank Post Mary Kojari, Operational Staff, Account Opening Staff, Loan Officer Staff, Credit Card Staff. Mahigita Class 10 12 Fawboy Gadabane, upon the post machine, Kunmanga, Tagitolo, Lupalising Tarani Padige, Kunmanga Fawboy Gane, Airport Security, Amasung Loader Post Home Kojari, Airport Security Force, Airport Security Supervisor, Loader, Mahigita Class 10 12 Fawboy Gadabane, Post Machine Punakunmanga. Tagitolo, Lupalising Tarani Padige, Nifu Fawba Aduga, Lupalising Nifudigi, Humfu Fawboy Gane.
Start Point Service की Reception Assistant Manager, Loan Staff, Staff Agent, Recovery Officer की post kun kaujari. Mahai ki tha class 10 की graduate फाव बने. थागी तलब लुपा लिसिंग निपाल की तरामंगा फाव ओइगनी. अथुबगी ओइना driver, cook, mother, warden, attendant, office assistant, video, real assistant manager kaujari. Apun post ni funi. Mahai ki tha class 8 की 10 फाव ओइगनी. Amadi computer operator, training instructor, cashier, salesman kaujari. Mahai ki tha class 10 ki 12 फाव बनी अपन post kun tramanga. Thagi tolop lupa lising nipali ki taramanga फाव ओइगनी. Interview ki namit na lakli ba November ki tang taramapal. Form 1000 bagera ba namit na November ki tang taranipal. Ako pa marol ki damat BWCS office kay sampat lay majam lay kay near Yai Fatoni Community Hall da ayo ki pung mapal makai digi. Nungtil gi pung aho makai faw ba tana bibat natraga. Mobile number 9366373960 natraga 8787757760 da paw faw birok pa yagani. Break matung da mayam utaram nokchari makata paw da. Arunachal Pradesh ki Nongchup Thangmada Laiba Siang District ta ngasi ayuk pung tara makai taba matamda magnitude 5.7 yauna yuha hakre. Lainung da kilometer tara luna hakiba yuha aduda asi ana amadi asok apan yaukide amadi amang atak chauna thokiba laite haide. West Siang District Disaster Management Officer DDMO Nima Dorjina mi siba amadi lantum akai atoiga kahena thokpagi paulaite haide. Ahanba yuha haba loi khraba matung pungkhai ama leiraga ayuki pung taramathoi taba matamda magnitude 3.4 da amuk hanna yuha hakhi. Road Transport and Highways ki Union Minister Nitin Gadkari na awang nongpok lamdamda paikhatliba National Highways Project sing yangsin khibaga loinena marilenaba officer singna matam chana thabak loisinaba paw tak pikre. Assam Khongchat Lairiba Gadkarina Mahaki Numit Humni gi review program gi Sarugama Oina Minister of State VK Singha Loinana Assam Meghalaya Sikkim Amadi Nagaland gi National Highways Project Sing Yangsin Kibane. Tabak chinba matam konadaba tumba chaba matam nairektaba amadi junk food chashinbagi chang henkatlakpadagi hypertension thogalakpadagi chang hypertension thokalapagi chang henkalakpa haibasi haujeki matamda common oire. Hypertension haibasi hakchangi blood pressure gi chang asi normal dagi wankhatlakpadagi thogalakpani haina Mayo Clinic na phangdorakli. Hidak makhal mathel kaya chaduna hypertension control taunaba hotnei adubu masi control taunaba lambi amasulai haina Ayurveda expert Dr. Diksha Bhavsar Savaliana phangdokli. Ayuk haugalakpada numit khudingi janam maru amamam charapadi BP control tawba ngami. Aujik sana bagi Paulo Birasi. Sports Retail Company ama oriba tika Talon Indiana gi ahanba Transmin Football Team Yal Football Club ki damak sanabagi potlam sing khutsinakre. November kundagi Qatar da haugadariba FIFA World Cup 2022 ga mari lenina dikalathon na football campaign video ama nambagi sarokama oina ngasi potlam sing asi khutsinakibani. Member taranipa na semba Yal Football Club asi Imphal the Pace tauba NGO Yal na semkibani. Haribi team asina maming leiraba Vogue amadi Vice India gumba tongan ba international brand singa thabak tawduna lakli. T20 World Cup ki anisuba semi-final da haujik India amadi England na lamba taunari. Adelaide da chathariba World Cup asigi ngasi India gi pungfam da nungtil pung ama makhai taba matamda match asi sanaba haukibani. England na toss ngamduna hana fielding taunaba khanki. Ahan ba over ani da India na run mapan lauki ngarang Sydney da sanakiba semi-final match da Pakistan na New Zealand bu wicket tare tamai thiba pituna final changki bani. Ngasi sanariba match asida mai pakpa team aduna Melbourne da Pakistan ga final dalamba tawnaragani. Asian Elite Boxing Championship ta India gi boxer Lovelina Borghain
Alfia Pathan Minaksi Amadi Parveen final changkre. Jordan Amanda Chathariba Championship asida Tokyo Olympics bronze medalist Lovely Nana South Korea gi Seong Suyeon bu 75 kg semi-final bout da Panjal Manga Sino da Mighty Biki Bani Ilorda Cup champion Alfiana Lisingani Tarataruk World Champion Kazakhstan gi Lazat Kungjai Bayeva bu Panjal Manga Sino da Mighty Biki Minaksi amadi Parveen su magi lamba bu mai thiba piduna final jangki bani. FIFA World Cup lisingani kunithoi chatliba tha sigi November kundagi mathang tha December taranipan fawba Qatar gi tongan mafam manga da hauragani. Ningtham tha da World Cup sanaba handaki asina ahanba oibaga loinana Arab laibakna host tawba ahanba cup su oiri. Sanaba hoba numita host Qatarna South American outfit Ecuador ga Albert Stadium da lamba taunaragani. Tournament asida team kunipana mafam nipan da sanagani. Thasigi anidagi taruk fawba New Delhi gi Talkotra Stadium da pangthokiba ani suba Wako Indian Open International Kickboxing Tournament lisingani kunithoida saruk yaruba Thawbal District Amateur Association of Kickboxing Organization gi sanaroi sing ngasi taram na okre Parents Association of Thawbal District Amateur Association of Kickboxing Organization asinduna Thawbal Ningongbam Utha Community Hall da pangthokpa taram na okpa gi thoramatuda BJP Thawbal District ki President Yumnam Kumarjit Thawbal District Amateur Association of Kickboxing Organization ki President A Ingocha Organization asigi Secretary Sapam Swaminathana Matang Sidna Atoy Mitung Taramapu amasung akhanaba mitung oina sarugyaki ngasigi thoramatuda handaki tournament da Thawbal District gi Saruk Yakiba amasung tournament da gold medal talamari silver medal taruk amasung bronze medal kunmari larakiba sanaroi singda kudol potpi na ikai kumna baotki panbayai handaki New Delhi da pangthokiba ani suba Wako Indian Open International Kickboxing Tournament da Manipur na gold medal kunmathoi silver tarataruk aduga bronze medal nifumathoi lauduna manga suba position takibani. District Sports Association Kakching na Sinduna Lamjao Playground da team ahum na saruk yaraga October kunchamathoi dagi hauduna chatharakliba DSA Kakching 2nd Division Football League ki champion RFC Hianglam na oikre team asina punna point taranithoi fangduna champion oibangam kibani league asigi ngasi sanakiba aroiba match da KYWAC wabagaina FC Kunaubu goal ahum ani damai tiba pikre match asi mai pakraba KYWAC gi goal ahum adu I jotina match ki minute kun chatpada goal ama M Shitalna match ki minute nifunithoi amadi yangkai matoi chatpada goal ani chanki FC Kunau gi goal ani na S Joymani amadi KH Thoibana match ki minute kun mari amadi kun chatere chatpada chanki amaromda league asigi champion RFC First Division da promote tawkre. Manipur Kang Association Sinana October Anidagi Kangko Taranipana Group Tarukta Saruk Yaraga Ibudahu Pangalba Kangsang Kundrak Pamda Chatharagliba Humpumanga Suba Sarjurachan Singh KCSI CBE Memorial League Kam Knockout Kang Tournament King Asi Sanakiba Match Ta KKCO Kangkut Kesam Thongna Iraima Kangkut Pisumbu Panjal Kunmari Tarama Pandamai Tiba Piduna semi-final Jankre Tournament Sigi final match Tang Taranitoida Hauragani. Kimaksna thang tagi mahi asibu school singda subject ama oina tamna bagi pandamda haukiba jahi kayadagi jangchilakliba khongthangi saruk ama oina ngasi uyumpok taleba Free Progress Academy da Kimax ki mige makhada thang tabu subject ama oina mahairoi singda tambiba haukre loinana thang ta day observation committee na chathariba thang tagi numit thabum thoramgi kuntarukni chanba numit ki tharam supang thokre tharam asigi warol piraduna L Dhamendra Maitei chairman thang ta day observation committee na ngasigi khunai asina ipa ipu singna thambiram laba iramdam asigi yelhau inat masana singbu mirai bukum tawrakliba amadi mayai ka bachinjak chaduna maning halakpa khunai amagum leirakliba asibu aikhoina Tinghona bagi wakalon galoina masa mau phaba tinjang kaijang daba khunai amagi damak asigum laba mahai kangron sing haugat lakliba mirol singna ama
ता खाक्तना तंबा हाइबसी यामना तंगाई फदे मरुइना थक्सिखासी हाइबा अखोगी इरात की अदुमक लेजरिबा कांगलोन असिबो अखोइना थक्खा खांगना ngakna chatpa haibasi yamna maru oiba lamdam asiki phajakraba liklam lichet amani haina phongdoki Uripok khoisnam laikagi di chess academy nam sinanam children's day gi mangoinana tang tara humdoida academy asigi sanglenda nongmagi oiba ahanba state level children's chess tournament ama pangthoklagani tournament asi class kg dagi hauraga class 10 fawbada leiba mairoi singna saruk yaba yagani Saruk Yaningba Sanaroi Singnam Tang Taranitoi Fawbagi Manungda Chess Academy gi office tagi form lauba amadi thazin ba yargani hari ngasi nongmagi oiba aying asagi pau pizari ngasi gi oina Manipur da khwaidagi sakibag chang asi Celsius degree 36.3 oiki Khwaidagi ingbagi changna Celsius degree 13 oiki nungset yawba ising malelgi changna ayukta chada barfudra taruk amadi nungtilna chada nifumari oiki aroibada maroiba pau Isingani kulumdoi gi March tha fawbagi manungda Jenims ta sagaliba cancer hospital sangana bahotnari haina Chief Minister Nongthamam birina phongdo Sakhang daba gari yamana lambi de chatpa miyoi ahum Imphal gi khurai chaithabi Saibo hospital manakta thomlambadagi mafam adumakta da laikhidaba thodok aduda chenaba driver fare Imphal Jiribam Road ki Barak River mathakta leiba Tausem subdivision ki khwaidagi maruoiba Namtiram Bailey Bridge ki saruk khara tekpadagi gari chathok chasin tawba yakhidre Inner line permit ILP yaudana chahi mapan Manipur da yum pandana lotun leramba Telangana dagi state ki miyoi ama police na pagatre More Battalion Assam Rifles na lupa crore ahum dasmik mapan rom gi oigadaba sapon case ni pohum doi da hap na poramba brown sugar kilogram ama dasmik tare thamadi gram chanipan tara manga gi WY tablet pagathre Amadi state asidasu mai pakna 5G gi service phangnaba makal makhakaya gi initiative lawkhatle Imphal da adhu matam da 5G gi service phangnaba hotnari haina Chief Minister Nongthamam birina phongdokre Hawjiki onadi IS News na pizza pao matang asil loisinjare